ꯇꯧꯅꯣ ꯑꯉꯥꯡ ꯍꯧꯔꯛꯀꯅꯤ꯫ ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯦꯜꯂꯣ꯫ ꯏꯕꯨꯡ ꯁꯥꯏꯂꯦꯟ ꯑꯣꯏꯗꯦ꯫ ꯃꯤ ꯂꯥꯛꯇꯕꯒꯤꯗꯨꯝ ꯑꯩꯅ ꯁꯥꯏꯂꯦꯟꯗ ꯊꯝꯕꯅꯦ ꯍꯧꯖꯤꯛ ꯇꯥꯕꯤꯕ꯭ꯔꯣ? ꯊꯦꯡꯀ꯭ꯌꯨ꯫ ꯍꯣꯔꯦꯟ ꯃꯈꯣꯟꯒ ꯇꯥꯏꯀꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯃꯈꯣꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯣꯔꯟ ꯍꯥꯏꯔꯣ? ꯌꯨꯝꯁꯦ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯣꯏꯕꯩꯅꯦ꯫ ꯕꯤꯁ꯭ꯋꯥꯅꯥꯊ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯐꯣꯇꯣꯁꯨ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯎꯗ꯭ꯔꯦ꯫ ꯕꯤꯁ꯭ꯋꯥꯅꯥꯊ ꯃꯩꯇꯩꯔꯣ ꯕꯤꯁ꯭ꯋꯥꯅꯥꯊꯁꯦ? ꯃꯅꯤꯄꯨꯔꯤ ꯍꯣ ꯀꯌꯥ ꯕꯤꯁ꯭ꯋꯥꯅꯥꯊ? ꯑꯣ ꯍꯣꯔꯟ ꯃꯈꯣꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯅꯦ ꯏꯕꯨꯡ ꯂꯝꯕꯤ ꯃꯄꯥꯟꯅꯦ ꯑꯩꯒꯤ ꯔꯨꯝꯁꯦ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯕꯨꯡꯗꯤ? ꯇꯞ ꯇꯞꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯕꯗ ꯅꯪꯅ ꯃꯈꯣꯟ ꯊꯣꯛꯇꯕꯤꯗ ꯌꯦꯡꯁꯜꯂꯨ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯈꯝꯕ ꯂꯥꯛꯑꯦ ꯈꯝꯕ ꯆꯤꯆꯦꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯣ? ꯇꯞ ꯇꯞꯅ ꯉꯥꯡꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯍꯦꯝ ꯈꯝꯕꯗꯤ ꯀꯩ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ? ꯑꯍꯦꯝ 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 ꯑꯗꯨ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯏꯇꯥꯎꯅ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ꯫ ꯑꯗꯨꯅ ꯏꯆꯦꯁꯤꯗ ꯅꯣꯡꯅ ꯌꯥꯗ꯭ꯔꯦ ꯈꯝꯕ ꯍꯧꯖꯤꯛꯁꯨ ꯆꯨꯔꯤꯕꯣ? ꯑꯁ ꯉꯔꯥꯡꯅꯦ ꯈꯝꯕ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯐꯣꯟ ꯇꯧꯔꯛꯏꯕ ꯃꯣꯏ ꯑꯍꯟꯁꯤꯡ ꯕꯖꯥꯔ ꯆꯠꯅꯕ ꯑꯗꯣ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯕꯖꯥꯔ ꯆꯠꯅꯕꯗꯣ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯎ ꯑꯃ ꯍꯧꯔꯦ ꯑꯆꯧꯕ ꯑꯗꯨꯗꯣ ꯃꯔꯨ ꯈꯣꯛꯑꯒ ꯄꯥꯏꯈꯔꯦ ꯍꯥꯏ꯫ ꯎꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯊꯤꯅ ꯂꯩꯍꯧꯔꯦ ꯍꯥꯏ ꯎꯗꯣ ꯃꯔꯥ ꯈꯣꯛꯑ ꯄꯥꯏꯈꯔꯦ ꯍꯥꯏ꯫ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯗꯤ ꯀꯩꯅꯣꯒ ꯇꯧꯏꯀꯣ ꯋꯥꯀꯣꯟ ꯑꯆꯧꯕ ꯋꯥꯀꯣꯟ ꯑꯗꯨꯗꯣ ꯃꯔꯥ ꯐꯨꯛꯏꯕ ꯄꯨꯔꯥ ꯌꯨꯝꯗ ꯅꯟꯊꯔꯤꯕ꯫ ꯑꯗꯨꯒ ꯈꯝꯕꯅ ꯏꯇꯥꯎ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯍꯥꯏ꯫ ꯑꯗ ꯏꯕꯨꯡꯅꯁꯨ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯍꯥꯏ꯫ ꯏꯕꯨꯡ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯆꯨꯕ꯭ꯔꯣ? ꯈꯝꯕꯅ ꯏꯆꯦ ꯏꯔꯣꯝꯕ ꯑꯩꯒꯤ ꯏꯆꯦ ꯍꯣꯏꯗꯤ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯈꯝꯕ ꯄꯥꯟ ꯍꯥꯞꯄꯒ꯫ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯈꯝꯕ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦ꯫ ꯑꯗꯨꯒ ꯏꯕꯨꯡꯅ ꯅꯣꯡ ꯈꯔ ꯈꯤꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏ ꯀꯁꯥꯔꯗ ꯍꯩꯊꯔꯦ ꯈꯤꯛꯇ꯭ꯔꯦ꯫ ꯀꯁꯥꯔꯗꯗꯤ ꯅꯣꯡ ꯈꯤꯛꯄ ꯇꯣꯛꯇꯅ ꯅꯨꯡꯁꯤꯠꯅꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯏꯕꯨꯡ꯫ ꯈꯝꯕꯅ ꯅꯣꯡꯁꯤꯠ ꯌꯥꯗ꯭ꯔꯦ ꯆꯦ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯁꯤꯠꯂꯤꯕꯅꯦ꯫ ꯑꯁ ꯐꯖꯅ ꯂꯩꯌꯨꯀꯣ ꯇꯤꯟꯒ ꯂꯣꯏ ꯍꯨꯝꯗꯣꯛꯅꯔꯦ ꯍꯥꯏꯕꯅꯤ ꯌꯥꯝꯅ꯫ ꯏꯕꯨꯡꯅ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯋꯦ ꯍꯥꯏ꯫ ꯈꯝꯕꯅ ꯏꯇꯥꯎ ꯅꯣꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ ꯈꯝꯕ ꯌꯦꯡꯉꯨꯀꯣ ꯂꯝꯕꯤꯗꯒ ꯆꯠꯊꯣꯛꯀꯅꯨ ꯎꯖꯥꯎ ꯃꯅꯥꯛꯇꯒ ꯂꯩꯅꯨ꯫ ꯆꯦ ꯁꯤꯕꯤ ꯅꯨꯡꯁꯤꯠ ꯂꯣꯏꯔꯦ ꯕꯥꯏ ꯑꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯈꯝꯕ ꯐꯖ ꯐꯖꯅ ꯂꯩꯌꯨꯀꯣ ꯀꯩꯅꯣ ꯌꯨꯝꯗ꯫ ꯑꯗꯣ ꯌꯨꯝꯒꯤ ꯇꯤꯟꯒ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯦ ꯍꯥꯏ ꯌꯨꯝꯒꯤ ꯗꯨꯀꯥꯟꯒꯤꯒ ꯑꯗꯣ ꯒꯥꯔꯤꯒ ꯄꯥꯏꯔꯒ ꯊꯣꯛꯀꯅꯨꯀꯣ ꯎꯖꯥꯎ ꯃꯈꯥꯗꯒ ꯂꯩꯅꯨ꯫ ꯕꯤꯁ꯭ꯋꯥꯅꯥꯊꯁꯤꯅ ꯆꯣꯏꯔꯣꯟ ꯑꯃ ꯀꯟꯅ ꯂꯣꯜꯂꯤꯌꯦ꯫ ꯏꯕꯨꯡꯅ ꯏꯇꯥꯎ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯣꯡ ꯆꯨꯕꯒꯤꯗꯣ ꯍꯥꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯃꯪꯉꯤ ꯍꯥꯏ꯫
ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯅꯣꯡꯁꯦ ꯑꯁꯤꯒꯁꯨ ꯉꯔꯥꯡ ꯆꯨꯏꯌꯦꯅ ꯍꯥꯏꯕꯗꯣ ꯏꯕꯨꯡ ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯥꯏꯅ ꯅꯣꯡ ꯆꯨꯕ ꯃꯔꯥꯡ ꯈꯪꯗꯅ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯏꯕꯨꯡ ꯑꯗꯨꯋꯥꯏ ꯃꯇꯝꯗꯣ ꯑꯩ ꯊꯥ ꯇꯥꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯥꯏꯂꯦꯟ ꯑꯣꯏꯔꯦꯅꯀꯣ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯃ ꯈꯔ ꯐꯔꯕꯨꯗꯤ ꯋꯥ ꯉꯥꯡꯉꯦꯕ ꯑꯗꯨꯏ ꯃꯇꯝꯗꯨꯒꯅꯤ ꯀꯁꯥꯔꯗ ꯇꯧꯔꯤꯗꯣ ꯑꯁ ꯖꯨꯝꯒ ꯆꯥꯡꯅꯒ ꯎ ꯋꯥ ꯌꯥꯝ ꯇꯦꯛꯅꯔꯦꯗ ꯎꯖꯥꯎ ꯑꯆꯧ ꯑꯆꯧꯕ ꯅꯟꯊꯠꯇꯅ ꯌꯨꯝ ꯅꯨꯡꯗꯩꯗꯤ ꯑꯁ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯅꯣꯡ ꯅꯨꯡꯁꯤꯠꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯝꯃꯦꯕꯀꯣ ꯅꯣꯡꯁꯤꯠꯁꯦ ꯑꯗꯩꯗꯤ ꯁꯤꯠꯈꯤꯗ꯭ꯔꯦ ꯅꯣꯡ ꯈꯥꯛꯑꯦ ꯑꯗꯨ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯈꯥꯛꯑꯦꯕ ꯀꯁꯥꯔꯗ ꯅꯣꯡ ꯈꯥꯛꯄꯗ ꯃꯤ ꯌꯥꯝꯃꯦ ꯂꯩꯇ꯭ꯔꯤꯁꯦ ꯑꯉꯥꯡ ꯑꯉꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯇꯧꯕꯗꯅ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯁꯤꯠꯂꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡ ꯈꯥꯛꯑꯦ ꯑꯗꯩ ꯅꯣꯡ ꯈꯥꯛꯄꯗ ꯃꯤꯁꯦ ꯌꯥꯝ ꯂꯩꯅꯗ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯗꯛ ꯆꯍꯤ ꯑꯃꯅꯤꯁꯤ ꯑꯃꯨꯛ ꯅꯨꯡꯁꯤꯠ ꯆꯤꯡ ꯁꯤꯠꯄ ꯍꯧꯔꯛꯏꯁꯤꯅꯤ ꯏꯕꯨꯡ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯅꯪ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤꯁꯦ ꯃꯤꯒꯤ ꯕꯨꯛꯇꯣ ꯄꯤꯊꯣꯛꯑꯝꯃꯕ ꯃꯤꯒꯤ ꯏꯚꯤꯑꯦꯁ ꯕꯨꯛꯇꯣ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯃꯪꯉꯤ ꯍꯥꯏ विश्वनाथ जी चैनल को सपोर्ट करके जाइए एलबी को भी एक लाइक कर दीजिए एक लाइक कर दो फिर चैनल को थोड़ा सपोर्ट करके जाइएगा इबुꯡ ꯇꯨꯝꯕꯒ ꯐꯪꯗꯦꯗ ꯋꯥꯏ ꯊꯤꯕ ꯍꯥꯏꯕꯗ ꯑꯁ ꯇꯜꯂꯦ ꯅꯪꯁꯦ ꯑꯩꯗꯤ ꯁ꯭ꯌꯥꯝ ꯁ꯭ꯌꯥꯝ ꯂꯥꯛꯑꯦ ꯁ꯭ꯌꯥꯝ ꯀꯩ ꯃꯊꯦꯜ ꯍꯥꯎꯔꯛꯀꯦ ꯆꯤꯆꯦ ꯉꯁꯤ ꯉꯟꯇꯛ ꯊꯥꯔꯛꯑꯕꯅꯦ विश्वनाथ जी आप कहाँ से हो ꯁ꯭ꯌꯥꯝ ꯁꯤꯒꯒꯤ ꯕꯤꯁ꯭ꯋꯥꯅꯥꯊ ꯍꯥꯏꯁꯦ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯑꯩꯅ ꯌꯦꯡꯕ ꯗꯤꯄꯤꯁꯦ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯎꯏꯌꯦꯕ ꯂꯥꯏꯞ ꯊꯥ ꯊꯥꯅ ꯃꯤ ꯌꯦꯡꯕ ꯌꯥꯗꯦꯕꯅꯦ ꯑꯩꯅ ꯃꯦꯟ ꯇꯨꯌꯥꯟ ꯍꯥꯏ ꯑꯣ ꯃꯦꯟ ꯇꯨꯌꯥꯟ ꯃꯦꯟ ꯇꯨꯌꯥꯟ ꯆꯥꯕ ꯍꯥꯎꯔꯤꯕꯣ ꯍꯧꯖꯤꯛ ꯃꯌꯥꯟ ꯇꯨꯌꯥꯟꯁꯦ ꯅꯤꯡꯊꯝꯊꯥꯗꯅ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯆꯥꯔꯦ ꯄꯥꯟ ꯍꯥꯞꯄꯒ ꯆꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏ ꯃꯌꯥꯟ ꯃꯌꯥꯟꯒ ꯑꯇꯩꯗꯤ ꯀꯩꯀꯩ ꯆꯥꯏꯅꯣ ꯁ꯭ꯌꯥꯝ ꯃꯆꯤꯗ ꯀꯩ ꯆꯥꯏꯅꯣ ꯁ꯭ꯌꯥꯝ ꯃꯅꯤꯄꯨꯔꯁꯦ ꯑꯣꯜꯋꯦꯁ ꯍꯪꯒꯥꯝ ꯐꯪꯕ꯭ꯔꯥ ꯃꯤꯁꯦ ꯑꯍꯥꯟ ꯑꯍꯥꯟꯕ ꯊꯥꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯤꯁꯦ ꯂꯥꯛꯄꯤꯔꯣꯏꯕꯀꯣ ꯍꯣꯔꯦꯟ ꯑꯩꯅ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯅꯅꯦ ꯇꯧꯕ ꯃꯇꯝꯗꯣ ꯑꯗꯨ ꯃꯤꯁꯦ ꯒ꯭ꯔꯪ 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 ꯂꯥꯛꯑꯅꯤꯗꯣ
ꯑꯩꯅ ꯂꯣꯏꯁꯟꯒꯦꯁꯨ ꯍꯥꯏ ꯉꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯤꯆꯦꯁꯨ ꯌꯥꯝ ꯀꯨꯏ ꯊꯥꯖꯤꯜꯂꯛꯑꯗꯤ ꯀꯩꯅꯣꯇꯧꯋꯤꯅꯀꯣ अरीब हाय हेलो अरीब अरीब कहाँ से हो अरीब जी आप कहाँ से हो थैंक यू सो मच मेरे एलबी पे आने के लिए एक लाइक कर दो और चैनल को भी थोड़ा सपोर्ट कर दीजिए सैम सैम गया फजैया हंगाम फंगेरा अरे कोलकाता अच्छा कोलकाता से आप मेरे एलबी अटेंड कर रही हो थैंक यू सो मच क्या खाया अरे मैं तो असम से हूँ असम से असम आया कभी अरीब जी चैनल को थोड़ा सपोर्ट कीजिए जो जो नया फ्रेंड आया है चैनल को थोड़ा सपोर्ट करके जाइएगा ऐसे बिगिनर हमें थोड़ा सपोर्ट चाहिए होता है ये क्या है ईश्वरगिरी गोस्वामी गोस्वामी जी नमस्ते नमस्ते जी नमस्ते स्वागत है आपको थैंक यू सो मच मेरे एल्बम पे आने के लिए लाइक कर दो और चैनल को भी थोड़ा सपोर्ट कीजिए अगर आपका चैनल है तो आप मुझे बोलिए आप इधर जितने भी आए हैं तो आप इनसे फ्रेंड बना सकते हैं चे चाꯔꯁꯨ ꯂꯥꯏꯚ ꯇꯧꯔꯦ ꯑꯩꯗꯤ ꯆꯪꯗꯦ ꯍꯥꯏ ꯑꯣ ꯑꯣ ꯃꯤ ꯌꯥꯝ ꯇꯧꯅꯕ꯭ꯔꯥ ꯑꯩꯁꯦ ꯈꯪꯗꯦ ꯆꯤꯆꯦ ꯌꯦꯡꯗꯦ ꯃꯤꯒꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯇꯝꯕ ꯑꯃ ꯂꯥꯛꯑꯅꯤꯅ ꯌꯥꯝ ꯍꯣꯏ ꯑꯣ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ अरिफ 5 लाइक डन थैंक यू अरिफ ने लाइक भी कर दिया अरिफ चैनल को भी थोड़ा सपोर्ट कर दीजिए असम कहाँ से हो मैं असम मेरा डिस्ट्रिक्ट तो कसर है कसर सिलचर से हूँ मैं आप आए हो कभी ओके के थैंक यू अरिफ ऑन चे फेसबुक पाइब्रो चे शादी थे नहीं है श्याम सिगी सेम ममिंगसिगा लेबने फेसबुक अरे ओसम दिमाजी पे रहती हो क्या दिमाजी दिमाजी मैंने सुना हुआ है दिमाजी एक जगह का नाम है क्या मैंने सुन चुका है शायद दिमाजी नहीं मैं दिमाजी पे नहीं रहती हूँ ꯉꯥꯡꯅ ꯉꯝꯅ ꯑꯉꯥꯡꯗꯤ ꯍꯧꯗꯣꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯉꯥꯛꯇꯪ ꯇꯨꯝꯕꯅꯤꯅ ꯁꯥꯟꯇꯤ ꯂꯩꯇꯦ ꯍꯧꯗꯣꯛꯄꯤ ꯇꯨꯝꯃꯤ ꯂꯥꯡꯉꯅꯤ अरे दिमाजी पर आया था और दिमाजी पर आया था घूमने 2 बार अच्छा दिमाजी मैंने सुना हुआ है अरे मुझे याद नहीं है कहाँ पे है आसाम भी बहुत बड़ा है ना बहुत जगह है घूमने का ꯆꯦ ꯑꯩꯒꯤꯗꯤ ꯑꯊꯣꯏꯕ ꯑꯊꯣꯏꯕ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯪ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯆꯤꯆꯦ ꯑꯝꯇ ꯑꯦꯠ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨꯒ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯊꯥꯖꯤꯜꯂꯛꯑꯣ ꯆꯤꯆꯦ ꯂꯩꯔꯝꯃꯗꯤ ꯀꯟꯐꯥꯔम ꯇꯧꯔꯛꯀꯦ ꯑꯗꯣ अरिफ पढ़ाई कर रहे हो क्या अरिफ
ओके, तुम फेस काम नहीं करते क्या? नहीं। अरे बाप माँ, बंगाली हो क्या? लाइफ में तो कोई नहीं है, इसलिए पढ़ाई कर रहा हूँ। पढ़ाई करके तो मिलेगा कोई। बिना पढ़े लिखे कौन आएगा? पढ़ेगा लिखेगा तभी तो कोई मिलेगा। श्याम ꯍꯣꯏ ꯍꯣꯏ श्याम ꯑꯩꯒꯤ ꯀꯩꯅꯣꯁꯤꯒ ꯃꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯤꯗ ꯂꯥꯛꯏꯕꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒ ꯃꯃꯥꯡꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯁꯤꯁꯦ ꯌꯦꯡꯉꯣ, ꯂꯥꯏꯔꯤꯛ ꯇꯧꯔꯦ ꯍꯥꯏ ꯃꯥ ꯀꯅꯥꯝ ꯂꯩꯖꯗꯦ ꯍꯥꯏ, ꯃꯥꯏ ꯄꯥꯔꯠꯅꯔ ꯂꯩꯇꯕꯩ ꯂꯥꯏꯔꯤꯛ ꯇꯧꯔꯦ ꯍꯥꯏ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯨ? शर्माते हो क्या ज़्यादा? ऐसे ही कुछ समझो। पढ़ाई करके चुड़ैल से शादी करूंगा। वैसे हरीफ जी, इंडिया में ना आजकल क्या चल रहा है, जो ऐसे क्या नाम था उसका, एक चाय वाला, एक चाय वाला है ना, डोली चाय वाला। आजकल बहुत ट्रेंड चल रहे हैं ना। देखो, आजकल इंडिया में ना पढ़ाई लिखाई का कोई मतलब है नहीं है, ठीक है? फिर भी पढ़ लो, कुछ साल बाद सिस्टम बदल जाए तो लड़की से अच्छा तो चुड़ैल है। सही है। ꯌꯥꯝ ꯆꯤꯆꯦꯒꯤꯁꯦ ꯀꯩꯅꯣ ꯃꯤꯒ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯖꯤꯔꯣꯇꯪ ꯂꯩꯅꯦ? अरे कोलकाता कितना बड़ा है? कोलकाता बहुत बड़ा है क्या? हाँ हाँ, बदल जाएगा सिस्टम। इसलिए पहले पास में डिग्री तो होना चाहिए ना। पास में डिग्री रखो, बाद में जो बनना है बन जाओ। कम से कम तुम सोचो, तुम सोचो, तुम सोचो, तुम सोचो। पता नहीं, इधर का लड़की कोई भाव ही नहीं देता। देगा देगा, जब आप ऐसे कुछ नाम वाले इंसान इंसान बन जाएगा ना, तो आपका आगे पीछे घूमेगा। चिंता मत करो, पहले खुद को परफेक्ट बनाओ। इसलिए मैं सोच रहा हूँ मैं भी लड़की से शादी कर लूँ। अब लड़की हो या लड़का, अरे नाम से तो लड़का होना चाहिए। ꯆꯦ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏ꯫ ꯑꯣ ꯁꯌꯥꯝ ꯍꯧꯖꯤꯛ ꯑꯃ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ, ꯑꯩ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯌꯦꯡꯉꯛꯀꯦꯀꯣ꯫ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯗꯤ ꯅꯦꯠ ꯇꯠꯈꯤꯅꯦꯕ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯍꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ? ꯑꯩ ꯁ꯭ꯌꯥꯝ ꯌꯦꯡꯉꯨꯅꯦ, ꯃꯤꯁꯦ ꯅꯣꯏ ꯑꯅꯤ ꯂꯩꯗꯣꯏꯁꯦ ꯑꯗꯨꯝ ꯖꯤꯔꯣ ꯊꯣꯛꯑꯒ ꯂꯩ꯫ मीसे कनाम लाते हैं जी, होरेन अꯩꯅ लोरमदाय मतमदा लाक्तोइने। दुआ अरेबना बहुत बड़ा है, मेरा हाथ की मुट्ठी में आ जाएगा कोलकाता। अरे बहुत फनी बोलती हो। ऐसा है क्या? अरे मजाक
हो ना, ꯇꯨꯝꯃꯨꯆꯣ ꯇꯨꯝꯃꯨꯆꯣ ꯁꯤꯗ ꯂꯥꯛꯀꯅꯣ ꯀꯀꯥ ꯃꯅꯥꯛꯇꯅꯦ ꯂꯥꯛꯀꯗꯣꯏꯅꯦ ꯌꯦꯡꯉꯣ आऊंगी मैं भी एक दिन कोलकाता घूमने ꯌꯥꯝꯅ ꯍꯣꯏ ꯌꯥꯝ ꯃꯤ ꯃꯔꯤ ꯂꯩꯔꯣ ꯑꯣ ꯆꯤꯆꯦꯗ ꯖꯤꯔꯣꯅꯤ ꯍꯦꯛ ꯁꯣ ꯇꯧꯕ अरे फंस रहा है ꯌꯥꯝꯅ ꯄꯦꯟꯖꯩ ꯗꯤꯌꯥ ꯂꯥꯏ ꯄꯨꯔꯝꯃꯤꯁꯦ ꯑꯣ ꯑꯣ ꯆꯦ ꯄꯦꯟꯖꯩꯗꯤ ꯁꯨꯝ ꯊꯥꯅ ꯂꯩꯕꯅꯤꯗ ꯀꯅꯥꯅ ꯇꯧꯕꯤꯔꯤꯅꯣ 6 ꯂꯥꯏꯛꯁꯦ ꯊꯦꯡꯀ꯭ꯌꯨ कमेंट्स तौबिरओ अरे मैं जेब के अंदर ना रखूं कोलकाता अच्छा, उस जगह पे रहते हो फिर भी तुम उस जगह को इतना क्यों वो कर रहे हो शाही पोनी है दादा ना क्यों ना हो गए वो नियता तो उसमें तुम्हें पता नहीं है क्या नहीं मैं नहीं आई ना कोलकाता में आऊंगी एक दिन ꯆꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯅꯤ ꯑꯣ ꯃꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯣ ꯑꯣ ꯊꯝꯃꯨ ꯅꯪ ꯅꯁꯥꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯃꯨꯊꯠꯀꯅꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯑꯣꯀꯦ ꯑꯖꯥꯅ ꯁꯦꯡꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯑꯄꯪꯕ ꯑꯇꯣꯟꯕ ꯑꯁ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯍꯦ ꯑꯇꯣꯟꯕꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯒ ꯃꯆꯤꯟ ꯃꯔꯤꯗ ꯑꯇꯣꯟꯕ ꯍꯩꯌꯦ ꯌꯥꯝ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯂꯩ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩꯅ ꯃꯅꯤꯄꯨꯔꯤ अरे कमेंट करूँ तो क्या करूँ सोच रहा हूँ कुछ अपने लाइफ के एक्सपीरियंस बताइए आप अभी आप अभी क्या करते हो अरे आप अभी क्या करते हो जॉब पार्ट टाइम जॉब क्या करते हो मस्ती करने में मेरे को बहुत अच्छा लगता है करनी भी चाहिए लाइफ आगे जाके हम फिर देखेगा तो वो मस्ती वाला पार्ट हमें जीने को और सहारा देगा ना श्याम नचे नैवी हाय श्याम को मैं नहीं रहूँगा अरे ना अरे घूंघट का यार मेरा चुड़ैल का सिंगरादुरा ही रहता है जब तक ना मिले चुड़ैल की नजर हाँ
अब चुड़ैल चुड़ैल बोल के सच में अगर आप चुड़ैल मिल गई तो कैसे करोगी? ऐसा मत बोला करो, ठीक है? ऐसी बुरी बुरी बातें है ना, सच में कभी कभी सुन लिया करता है। जब आप जागोगी 3 बजे तो आपके पास चुड़ैल आएगा तो आप क्या करोगी? कमेंट नहीं है तो क्या ही बोलूं। ए हिप्पो हिप्पो। ꯆꯦꯝꯆꯦ ꯃꯣꯃꯤꯇꯥꯁꯨ ꯂꯥꯏꯚ ꯇꯧ ꯂꯩꯔꯝꯃꯦ, ꯃꯥꯒꯤꯗꯤ ꯃꯤ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ꯫ ꯑꯣ ꯑꯣ ꯁ꯭ꯌꯥꯝ, ꯍꯣꯏ ꯇꯧꯖꯁꯅꯨ ꯁ꯭ꯌꯥꯝ, ꯃꯥꯏ ꯃꯥꯏ ꯊꯣꯛꯄꯁꯨ꯫ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯑꯩꯁꯨ ꯆꯠꯄꯅꯦ, ꯉꯔꯥꯡ ꯆꯠꯂꯤ ꯅꯨꯡꯊꯤꯟꯗ꯫ ꯃꯥꯏꯗꯣ ꯈꯥ ꯀꯨꯏꯅ ꯃꯤꯅꯤꯠ ꯌꯥꯡꯈꯩ ꯑꯗꯨꯃꯥꯏꯅ ꯄꯨꯡ ꯐꯥꯅꯤꯡ ꯐꯃꯥꯡꯃꯨꯛ ꯌꯥꯎꯔꯝꯃꯦ꯫ ꯅꯨꯡꯗꯥꯡꯗꯁꯨ ꯆꯠꯂꯦ ꯃꯔꯛ ꯃꯔꯛꯇ꯫ ꯑꯗꯨꯒ ꯑꯔꯤꯞꯅ ꯁ꯭ꯌꯥꯝ, ꯑꯩꯁꯦ ꯉꯔꯥꯡꯒꯤ ꯃꯇꯝꯗꯣ ꯌꯧꯗꯕꯒꯤ ꯃꯤꯅ ꯈꯪꯅꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦꯕ꯫ ꯅꯪꯒꯤ ꯍꯣꯏ आंटी ने आंटी आंटी आंटी। अभी तो मैं मलेशिया पे जॉब करता हूँ, 40,000 मिल जाते हैं महीने में। है कमाओ कमाओ, बाद में घर बसाने लगोगी तो 40,000 ना हुर्र करके उड़ जाएगा। समझ में आया? अरे 40,000 ना, जब फैमिली बसता है तो 40,000 4 रुपए में बदल जाएगा। चे ओरम्बसु जाए है। अरे मेरे को डर नहीं लगता। श्याम होई हजी लोइना पुन्ना लेरिबो श्याम? चुड़ैल आएगा तो मेरे को देखकर प्यार कर लेगा। और खूबसूरत एक Jessica, I like Susni now. P. Hi, Jessie. Thank you, Je. Kay injang hawrake. Chidi ngasigi live tharaba. I thengnadri. मोहसिन, बेबी तुम किधर है? मेरा नाम बेबी नहीं है, मेरा नाम मेरे आईडी पे लिखा है। मोहसिन जी, एक लाइक करने की कृपा कीजिए, चैनल को भी थोड़ा सपोर्ट अगर करना चाहे तो कर दीजिए, कर ही दीजिए। बिगिनर हूँ इसीलिए बोल रही हूँ। अरे ना उसमें ख़त्म टाटा बाय बाय गुड बाय गया। ये तो राहुल गांधी का डायलॉग है, आपने एडप्ट कर लिया। तो अच्छा
ꯍꯣꯏ ꯗꯗꯥ ꯊꯥꯒꯦ ꯗꯗꯥ ꯊꯥꯒꯦ ꯗꯗꯥ ꯊꯥꯒꯦ ꯑꯔꯤꯞ ꯑꯔꯤꯞ ꯀꯌꯥ ꯋꯥ ꯌꯥꯝꯅ ꯆꯦ ꯑꯩꯅ ꯁꯨꯝ ꯆꯦꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯛꯄꯗꯤ ꯃꯤꯁꯦ ꯈꯔ ꯑꯗꯨꯝ ꯋꯥꯠꯄ ꯃꯥꯜꯂꯦ ꯋꯥꯠꯄꯅꯤ ꯁꯌꯥꯝ ꯆꯤꯆꯦꯅ ꯆꯤꯆꯦꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯗꯦꯗꯣ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣꯐꯧ ꯁꯨꯗ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯁꯌꯥꯝ ꯆꯦꯅꯦꯜ ꯆꯥꯎꯗꯕꯩꯅꯤ ꯃꯣꯏ ꯑꯇꯩꯅ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯦꯜꯕꯤ ꯀꯨꯏꯔꯦꯅ ꯊꯥꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯅꯦꯛꯁꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯗꯤ ꯀꯨꯏꯗ꯭ꯔꯤꯑꯕꯀꯣ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯆꯦꯁꯤꯅ ꯇꯨꯝ ꯇꯨꯝꯅ ꯀꯣꯃꯦꯟ ꯄꯥꯕ ꯃꯥꯜꯂꯤꯀꯣ ꯅꯪ ꯍꯥꯏ ꯅꯠꯇꯦ ꯆꯦ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗꯅꯦ ꯑꯦꯜꯕꯤꯁꯦ ꯊꯥꯏꯅꯦꯕꯀꯣ ꯑꯗꯣ ꯇꯞ ꯇꯞꯅ ꯄꯥꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯗꯨ ꯑꯗꯨꯝ ꯇꯞꯅ ꯄꯥꯕꯗꯨꯒ ꯇꯞꯅ ꯄꯥꯏꯕ ꯁꯤꯡꯍꯥ ꯅꯁꯛꯇꯨꯒ ꯊꯤꯔꯕꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯗꯦ ꯁꯤꯡꯍꯥ फजबरा मैं तो तुम्हारा आवाज सुनकर ही डर गया डरना नहीं है ठीक है मैं धीरे धीरे पढ़ रही थी क्या हुआ बताओ अदुगा श्यामना 50 रख थारबनी चे हाय श्याम कनानो 50 रख थाई जा दुगा चे सिना के सिंगा हाय के सिंगा जे चे अइंगोंद का नोकनइबो मोहसिन ने प्लीज सामने आ जाओ नहीं मोहसिन जी मैं नहीं आ सकती मोहसिन जी एक लाइक कर दीजिए ना ꯆꯦ ꯁ꯭ꯌꯥꯝ ꯏꯅꯥꯎꯄꯥ ꯍꯥꯏꯕ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯁꯤ ꯊꯥꯏ ꯆꯦ ꯁꯤ ꯀꯩ ꯃꯊꯦꯜ ꯂꯥꯎꯔꯤꯕ ꯑꯗꯨꯒ ꯈꯤꯇꯪ ꯃꯈꯣꯟꯁꯦ ꯀꯟꯈꯠꯂꯛꯀꯦ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯑꯗꯨꯒ विश्वजीत ना हेलो दीदी हाय हेलो विश्वजीत आप फ्री हो गई खाना खा लिया विश्वजीत ꯆꯦꯁꯤꯅ ꯁꯨꯁꯃꯤ ꯅꯥꯎꯄꯤ ꯀꯦꯝꯁꯤ ꯍꯥꯏ ꯆꯦ ꯑꯩ ꯍꯋꯥꯏꯗ ꯄꯥꯟ ꯍꯥꯞꯄꯒ ꯆꯥꯔꯦꯅꯦ ꯑꯃꯦꯠꯄꯤ ꯑꯃꯒ ꯊꯥꯎꯗ ꯃꯣꯔꯣꯛ ꯀꯥꯅꯤ ꯇꯧꯔ ꯃꯦꯠꯄꯗꯣ अदुमाइना तौरगा बोरा अमगा अरीबना कोई नहीं तब शादी नहीं करूँगा है सोच लो अरीब बाद में अगर पछताया तो चुड़ैल से शादी करूँगा पैसा नहीं लगेगा ठीक है अरीब रात में आएंगे दोनों मिलकर बात करेंगे फिर चला जाएगा श्याम चे मोमितादी मीजे लेतसु लेबत खल्ली लारबत खल्ली लाबत खल्ली हायरो श्याम कहीं है ना चीज़ चे मोमिता मी लेतरसु खल्ले खंदे श्यामना चे असीत हाय दुगा चे असीतना ꯑꯩꯅꯤ ꯌꯥꯡꯈꯩꯔꯛ ꯊꯥꯔꯤꯁꯤ ꯑꯣ ꯆꯦꯅ ꯁꯥꯏꯂꯦꯟꯗ ꯊꯥꯏꯔꯣ दुगा विश्वजीत ने मैं ड्यूटी पर हूँ है ओके विश्वजीत ध्यान रखो अपना श्याम कहीं नोईबा दुगा चेसिना श्याम है नोए लोई नोए सब हंसने लगा अरिफ भी हंसने लगा पर टॉपिक अलग अलग है मोहसिन जी भाग गए चे कमेंट लेतबनी कदौदोरी हारो सिंगादो अइनने चैनल सिंगादो अइना चैनल दो खतंग सपोर्ट तबियो आई सिंगादो सुता तादे कहे अचापोट नंगी मागी लेते अंगेना नंगी मागी लेते थोंग ओनसलमु खंबरा मपानदगी कइनो मचा
सेगाइबने ननावने सेगाइबने अरे ऑन जेसने श्याम चेगा खंगनाबै लैको श्याम है चेगा खंगनाबै लैको श्याम है दुगा बिश्वजीत ने प्लीज सपोर्ट आई चे बिश्वजीत अꯉꯥꯡꯁꯦ ꯌꯥꯝ ꯗꯤꯁꯇꯥꯔꯕ ꯇꯧꯋꯤꯅꯦ चे कꯩनोचे विश्वजीत से कनेक्ट लेनेगेरा विश्वजीत इधर आसिफ नावरेम ब्लॉक करके है ना इधर ऊपर आपके ऊपर इसे आप सपोर्ट कर दो दीदी आपको रिटर्न कर देगा दीदी भी शायद आसाम पे ही रहते हैं श्यामने चे मी याम्बसे नुंगाइको ngahaksu nokani hoi श्याम lakpidabay watani lakpiragadi nungai ngarangdi mayam ngahak hau lakpi kyam nungai lakpiragadi nungai dum numin su pukhoreko adidi ainaga khara matamdo maintain tawngomdabaga विश्वजीत प्लीज कम न्यू सपोर्ट है विश्वजीत जो दीदी को आप एक बार ज्वाइन कर दो सिंहासु श्यामसु याम सपोर्ट तौबने ऐंगोन तौबीदे सिंहादो मी अतैददि चे मोमिताना हाइबा सिंहासे नंगा खंगद्रिबने कुइरबा मीने आखोदे सपोर्ट तौवे ऐंगोदा नहान सपोर्ट तौबियो हाइगा काइगिनो दum hangले अदुगा ꯑꯗꯨꯝ ꯆꯦꯟꯈꯔꯦ ꯑꯗꯣ ꯑꯩꯒ ꯂꯝꯕꯤꯗ ꯂꯥꯛꯑꯁꯨ ꯃꯥ ꯆꯪꯉꯛꯑꯝꯃꯒ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯝꯃꯤꯗꯨꯅꯤꯗꯣ ꯆꯠꯈꯔꯦ अदुगा अरिबना तुम्हारा बेटा आ गया कहीं गया नहीं हो है पहले से मेरे पास है याना चेसी कई हाइनो आई ज्ञान ताद्रे हाय अरे तुमने शादी किया क्या हाँ मैंने शादी कर लिया है हाँ श्यामना चे थैंक यू खंगबीबगी हाय कई खंगोइदोनोने श्याम खंगिको दु खंगदबा याब्राने अदुगा ꯆꯦꯁꯤꯅ ꯆꯦꯒꯤ ꯑꯦꯜꯕꯤ ꯌꯥꯡꯈꯩꯔꯛ ꯊꯥꯕꯗꯣ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯑꯗꯨꯒ ꯆꯦꯁꯤ ꯅꯪ ꯌꯥꯡꯈꯩꯔꯛꯇꯣ ꯂꯣꯏꯅ ꯋꯥ ꯉꯥꯡꯕ꯭ꯔꯣ ꯁꯥꯏꯂꯦꯟ ꯊꯝꯕ꯭ꯔꯣ अरे असम का कोई लड़की ढूंढ देना मेरे लिए तब मैं शादी कर लूंगा ओके आप असम का दामाद बनना चाहती हो अच्छा पढ़ो लिखो ठीक है ढूंढेंगे मैं ढूंढूंगी हाँ विश्वजीत असित हेलो हाय दुगा ꯆꯦꯁꯤꯅ ꯀꯩꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ ꯏꯅꯥꯎꯄꯥ ꯍꯥꯏ ꯑꯗꯨꯕꯨ ꯈꯪꯗꯕ ꯌꯥꯕ꯭ꯔꯣ हेलो बोडो है बोरो अच्छा विश्वजीत बोडो और बोरो अलग है क्या कोई बोडो बोलते हैं कोई बोरो बोलते हैं और इनमें से बर्मन कौन है हम तो सोच रहे थे बोरो ही बर्मन है पर बोडो भी अलग है शायद अरिब न विश्वजीत हेलो विश्वजीत आपको अरिब बुला रहे हैं अरिब आपका चैनल है क्या इतना टाइम से बहुत बातें तो कर लिया पूछा नहीं चैनल है क्या आपका चैनल है तो यहाँ पे जो फ्रेंड है इन सब से आप जुड़ जाइए आपको रिटर्न भी मिलेगा बोरो है मैन बोडो अलग है ओ अच्छा हाँ मैंने एक दीदी के लाइव पे गया था वो अरे यार हुईदो नंग नहाई तुम ताला चली दुदी ना हुई है ना कदाई राहुल में पाले रो अदुदे अंकल कौदना कुमाओ अंकल हाँ कनाई तो फिर राहुल को बुलाओ ना राहुल ले रंगनी राहुल आजा कुत्ता बाहर है हेलो बोडो है अरिब ने विश्वजीत हेलो है विश्वजीत ना बोडो अलग है अच्छा
ꯁ꯭ꯌꯥꯝꯅ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯃꯊꯟꯇ ꯂꯩꯕꯁꯤꯗ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯅꯅꯥꯎꯄꯥꯕꯨ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏ꯫ ꯆꯦ ꯁꯥꯎꯗꯦꯀꯣ ꯁ꯭ꯌꯥꯝ, ꯅꯪ ꯐꯥꯒꯤꯗꯣ ꯈꯔ ꯌꯥꯝ ꯇꯧꯔꯛꯑꯣ꯫ ꯇꯧꯗꯤ ꯇꯧꯗꯦ ꯇꯧꯔꯛꯑꯣ꯫ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯣ ꯁ꯭ꯌꯥꯝ, ꯍꯩꯅꯧ ꯃꯆꯥꯒ ꯃꯦꯠꯅ ꯆꯥꯗ꯭ꯔꯕꯣ ꯅꯣꯏ? ꯍꯩꯅꯧ ꯃꯆꯥ ꯃꯦꯠꯄꯗ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯍꯩꯅꯧ ꯃꯆꯥ ꯈꯨꯜꯂꯒ ꯍꯧꯖꯤꯛ ꯍꯥꯟꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯥꯏꯌꯦꯅ ꯍꯥꯏꯁꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯟꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦꯕꯀꯣ, ꯑꯩꯈꯣꯏ ꯕꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯅꯦ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯈꯛꯇꯪ ꯇꯥꯔꯛꯄ ꯃꯥꯁꯦ ꯃꯈꯣꯏ ꯌꯥꯝꯅ ꯅꯧꯕꯀꯣ, ꯑꯁ ꯅꯣꯡ ꯅꯨꯡꯁꯤꯠꯄꯨ ꯇꯥꯔꯗꯤ ꯊꯨꯝꯕꯣꯛꯑꯒ ꯕꯥꯇꯤꯟꯒ ꯄꯥꯏ ꯆꯠꯂꯦ, ꯇꯞ ꯇꯞ ꯇꯥꯏꯅ ꯈꯨꯜꯂꯤ ꯈꯣꯏ ꯏꯅꯧꯋꯥꯏꯅ꯫ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯍꯥꯏꯁꯦ꯫ ꯑꯗꯨ ꯅꯣꯡ ꯁꯤꯠꯁꯨ ꯀꯨꯏꯅ ꯁꯤꯠꯂꯨꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ, ꯍꯧꯖꯤꯛ ꯁꯤꯠꯂꯤꯁꯤꯅꯤ꯫ ꯅꯍꯥꯟꯒꯩ ꯈꯥꯛꯏꯌꯦꯕ ꯅꯣꯡ꯫ ꯑꯗꯨꯅ ꯆꯦ ꯑꯩꯒꯤ ꯃꯤꯁꯦ 3 ꯈꯛꯇꯤ ꯂꯩ, ꯀꯣꯃꯦꯟꯗꯤ ꯏꯕꯤꯗꯦ, ꯑꯗꯣ ꯑꯩꯅ ꯀꯣꯃꯦꯟ ꯇꯧ ꯍꯥꯏꯔ ꯈꯟꯈꯤꯗ꯭ꯔꯥ ꯁꯤꯕꯣ? ꯀꯅꯥ ꯀꯅꯥꯅꯣ ꯂꯨꯝꯃꯒ ꯌꯦꯡꯉꯤꯗꯣ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣ꯫ ꯑꯗꯣ ꯁ꯭ꯌꯥꯝ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯍꯥꯏꯕ ꯏꯅꯥꯎꯄꯥ ꯍꯥꯏ꯫ ꯁ꯭ꯌꯥꯝ ꯊꯥꯡꯒꯠꯂꯨ, ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯇꯞ ꯇꯞ ꯇꯧꯗꯅ ꯂꯥꯏꯕꯛ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯁꯦ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯆꯤꯠ ꯍꯥꯏ, ꯑꯗꯨꯒ ꯆꯦꯁꯤꯅ ꯑꯣꯍꯣ ꯕꯣꯔꯣ ꯍꯥꯏ, ꯑꯗꯨꯒ विश्वजीत आपको इधर अरीब बोल के एक आया था ना, अरीब ने आपको बुलाया है। अरीब को मैंने पूछा था चैनल है क्या, पर पता नहीं जवाब नहीं दिया। विश्वजीत ने प्लीज जॉइन है। श्याम ने कब करे, श्याम कोई कब पीनू है वीडियो थांगलो आएगा थांगलो। पिंकी लाए पिंकी सु तमगी मरोलो ले तपोत 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 तपोत। पिंकी ꯆꯦꯁꯤꯠꯇ ꯁꯞꯄꯣꯔꯠ ꯇꯧ, ꯆꯦꯁꯤꯠꯅꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯛꯇꯣꯏꯅꯦ꯫ ꯍꯧꯖꯤꯛꯇ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯕꯅꯤ, ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗꯥꯏꯁꯤꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯦꯁꯤꯅ ꯄꯤꯡꯀꯤ ꯊꯦꯡꯀ꯭ꯌꯨ, ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯀꯦ? ꯑꯟꯖꯂꯤꯗꯣ ꯐꯪꯅꯔꯦ ꯑꯩꯒ꯫ ꯑꯗꯨꯒ ꯆꯦꯁꯤꯅ ꯂꯨꯝꯖꯁꯅꯨ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏ, ꯑꯗꯨꯒ ꯆꯦꯁꯤꯅ ꯄꯤꯡꯀꯤ ꯍꯥꯏꯅ ꯀꯧꯔꯦ꯫ 9 ꯂꯥꯈ ꯍꯥꯏ, ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤ꯫ ꯀꯣꯃꯦꯟ 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 6 ꯍꯥꯏ, ꯑꯗꯨꯒ ꯆꯦꯁꯤꯠ 8 ꯍꯥꯏ, ꯀꯩꯅꯣ 8 ꯍꯥꯏꯁꯤꯅ? ꯑꯗꯨꯒ ꯇꯄꯣꯠ 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 ꯇꯄꯣꯠ꯫ ꯑꯣꯏ ꯄꯤꯡꯀꯤ, ꯑꯁꯤ ꯑꯃꯨꯛꯇꯪ ꯑꯩꯒ ꯑꯃꯨꯛꯇꯪ ꯂꯩꯁꯅꯨ ꯆꯠꯀꯅꯨ, ꯗꯣꯒꯤ ꯂꯥꯛꯑꯦ꯫ ꯑꯃꯨꯛꯇꯪ ꯇꯥꯏꯞ ꯇꯧꯕꯗ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯀꯃꯥꯏꯅ ꯊꯣꯛꯏꯅꯣꯅꯦ? ꯑꯩꯒ ꯗꯗꯥ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯗꯗꯥ꯫ ꯕꯤꯁꯨꯖꯤꯅ ꯍꯦꯜꯂꯣ ꯄꯤꯡꯀꯤ ꯍꯥꯏ, ꯄꯤꯡꯀꯤꯅ ꯁꯨꯆꯤ ꯅꯪꯁꯨꯀꯣ ꯆꯦ ꯁꯤꯠꯀ ꯂꯩꯌꯦ ꯍꯥꯏ꯫ ꯅꯪ ꯍꯧꯅꯨꯀꯣ, ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯏꯅꯣ? ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥꯏ ꯕꯤꯁ꯭ꯋꯖꯤꯠ ꯍꯥꯏ, ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? BJU ꯄꯤꯡꯀꯤꯅ ꯀꯩ ꯃꯔꯣꯟꯅꯣ ꯂꯣꯜꯂꯤꯁꯤꯕꯣ? ꯑꯗꯨꯒ ꯄꯤꯡꯀꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯝꯗꯣꯏꯅꯦ ꯑꯩ ꯈꯪꯉꯦ꯫ ꯁ꯭ꯌꯥꯝꯅ ꯆꯦ ꯄꯤꯡꯀꯤꯁꯦ ꯃꯅꯤꯄꯨꯔꯗꯒꯤꯔꯥ ꯍꯥꯏ, ꯍꯥꯏꯔꯛꯎ ꯆꯦ ꯄꯤꯡꯀꯤ ꯅꯪ ꯃꯅꯤꯄꯨꯔꯗꯩꯔ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯁꯤꯅ ꯆꯦꯅ ꯁꯞꯁꯨ ꯇꯧꯔꯕꯅꯤ, ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯦ ꯏꯅꯥꯎꯄꯥ ꯍꯥꯏ꯫ ꯁꯞꯇꯤ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯉꯔꯥꯡ ꯀꯩꯅꯣꯗ ꯁ꯭ꯌꯥꯝꯗ, ꯀꯩꯅꯣꯒꯤ ꯇꯨ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯒꯤ LBꯗ꯫ ꯑꯗꯨꯒ ꯑꯔꯤꯞꯅ ꯃꯦꯔꯥ ꯀꯣꯏ ꯆꯦꯅꯦꯜ ꯅꯍꯤ ꯍꯦ, ꯀꯩ ꯀꯩꯅꯣꯁꯤꯅ? अच्छा अरीब, अब मैं ना आपको ब्लू देती हूँ, अगर आप मानोगे तो आप एक बार सपोर्ट कर दोगे क्या? इधर जो विश्वजीत भाई है ना, विश्वजीत का भी चैनल है, आसित है इसका भी है, श्याम का तो नहीं है, और पिंकी का है, बस 3 लोगों का आप कर दोगे क्या? आप करेगा तो बोलो ना एक बार, मैं आपको मॉडरेटर बना दूंगी, आप सपोर्ट कर दो प्लीज़।
ꯑꯗꯨꯒ ꯄꯤꯡꯀꯤ ꯀꯅꯥꯅꯣꯝ ꯄꯦꯊꯔꯛꯑꯦ ꯀꯦꯁꯦ ꯍꯣ ꯃꯥꯏ ꯕꯦꯕꯤ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯆꯤꯅ ꯄꯤꯡꯀꯤ ꯂꯩꯇꯦꯍꯦ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯂꯩꯇꯦ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯤꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯦ ꯁꯤꯌꯥꯝꯅ ꯀꯩ ꯈꯨꯕꯥꯛ ꯈꯨꯔꯤꯕ ꯑꯗꯩꯗꯤ ꯄꯤꯡꯀꯤꯅ ꯑꯃꯨꯛꯇ ꯇꯥꯏꯞ ꯇꯧꯔꯒ ꯂꯩꯈꯤꯕꯗꯣ ꯂꯩꯈꯤꯕꯅꯤꯗꯣ ꯊꯣꯛꯂꯛꯄꯅꯤ ꯃꯤꯗꯜꯗ ꯀꯣꯄꯤ ꯇꯧ ꯍꯥꯏ ꯑꯣ ꯑꯣ ꯎꯝ ꯌꯥꯝ ꯃꯇꯥ ꯆꯥꯔꯦ ꯃꯃꯥꯁꯨ ꯇꯧꯕꯅꯦꯕꯀꯣ ꯀꯣꯃꯦꯟ 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 ꯀꯣꯃꯦꯟꯗꯣ ꯑꯗꯩ ꯁ꯭ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏ ꯁ꯭ꯌꯥꯝ ꯀꯩꯅꯣ ꯃꯥꯜꯂꯦ ꯍꯥꯏꯁꯦ अरीब ने ऑन है अरीब ने जवाब नहीं दिया अरीब खाना खा लिया क्या पिक येंगꯣꯟ ꯆꯥ ꯂꯩꯁꯤ ꯌꯦꯡꯉꯨ ꯑꯗꯣ ꯅꯥꯏꯁ 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 ꯍꯥꯏꯗꯣ ꯁ꯭ꯌꯥꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏ ꯄꯤꯡꯀꯤ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯍꯪꯉꯤꯅꯦ ꯁ꯭ꯌꯥꯝꯅ ꯁ꯭ꯌꯥꯝ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯑꯌꯥ ꯁ꯭ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯣ ꯂꯩꯅꯗ꯭ꯔꯤꯕꯣ ꯅꯪ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯅꯨ ꯅꯪ ꯆꯦꯁꯤꯅ ꯁꯞꯄꯣꯔꯠ ꯀꯣꯃꯦꯟ ꯏꯔꯛꯑꯣꯌꯦ ꯑꯩ ꯍꯩꯅꯗꯦ ꯁꯤ ꯄꯥꯕꯁꯦ ꯕꯤꯁꯣꯖꯤꯅ ꯑꯣꯏ ꯄꯤꯡꯀꯤ ꯀꯦꯁꯤ ꯍꯣꯖꯤ ꯍꯥꯏ ताद꯭ꯔꯅꯦ पिंकी बिशोजी ने नंग कौरी बिशोजी आप कब जाओगे घर छुट्टी चे बिशोजी चे लैनरबो श्याम ꯑꯩꯒ ꯁꯞ ꯇꯧꯗ꯭ꯔꯤꯕꯣ ꯍꯥꯏꯖꯦ ꯍꯥꯏ ꯁ꯭ꯌꯥꯝ ꯆꯤꯆꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯑꯗꯣ ꯄꯤꯡꯀꯤꯗ ꯑꯝꯇ ꯇꯧꯕꯤꯌꯨ अगर, पिंकी ने मैं ठीक हूँ बिशोजी लंच में क्या खाया आपने है अरीब ने ऑन है अरे क्या हुआ मूड खत्म हो गया मजाक करने का करो और बातें करो यार कॉमेडी करो अच्छा सिक्किम में हम्म, हो मा चिकेन हाइरो ꯑꯩꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤ ꯍꯥꯏꯗꯣ ꯑꯣꯏꯗꯤ ꯁꯤꯛꯀꯤꯝꯗ ꯂꯩ ꯃꯥꯅꯤ ꯁꯤꯛꯀꯤꯝ ꯍꯥꯏ अदुगा अरीब हाय प्लीज जॉइन मी हाय अरीब अरीब आप सुन रही हो ꯄꯤꯡꯀꯤꯅ ꯍꯣꯁ ꯅꯨꯄꯤ ꯅꯪꯗꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯩ ꯍꯋꯥꯏꯒ ꯄꯥꯟꯒ ꯆꯥꯏꯑꯕ ꯍꯋꯥꯏꯗ ꯄꯥꯟ ꯊꯥꯒ ꯊꯣꯡꯕ ꯆꯥꯏ ꯄꯤꯡꯀꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ओके के थ्री ओके है क्या अच्छा थ्री ओके थ्री मतलब तीन लोग हाँ बिशोजी रोटी चिकन चावल मैम कॉमेंट इबीरौको कॉमेंट इबीरौꯗꯣ ꯌꯥꯝ ꯇꯜꯂꯦ ꯀꯣꯃꯦꯟ ꯂꯩꯇꯕꯒꯤ
पिंकी कई मथेल चाहेनो? ओइस पिंकी नंबू फुल वीडियो थागतब्राने मसीने शॉर्ट हापचनदनाने तौरबने सब लाइक nga थोंबदा हाय nga थोंबदा सब तौरे पिंकी ꯁ꯭ꯌꯥꯝꯗꯁꯨ ꯍꯌꯦꯡ ꯍꯟꯕꯤꯌꯨ ꯁ꯭ꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯧꯔꯒ ꯆꯦꯅꯦꯜ ꯍꯥꯡꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯇꯥꯜꯂꯕꯣ ꯍꯥꯏ ꯅꯪ ꯇꯝꯒꯤ ꯐꯖꯅ ꯃꯇꯧ ꯇꯝꯃꯦꯀꯣ अदुगा कयानो आई ताये यारी मैं 11 बजे खाना खा लिया है अच्छा अभी तो फिर से भूख लग गया होगा मत करो बिगिन इंजांग दी ngani ado ai chak cha de ngasi as nang tawre na han ai tawbo na pigi chak cha ning da bani ko sa sa ba ga ai cha ro gina tawbo ko angang atom si gi cha wa no bu thokko ma cha de doi na khara cha thoe cha de su cha ka Luka, pingi figure ꯁꯦꯝ ꯍꯧꯔꯁꯤ ꯀꯥꯟꯅꯗꯦ ꯆꯦ ꯁꯤꯗꯤ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ओके श्याम सोदना हंजरके हाय दुआ अरीना यो हाय अरे मेरे चैनल को आप भूल जाओगी ठीक है सपोर्ट करके जाना आप बोल दो ना एक बार इधर कोई नहीं है बस पिंकी ही है पिंकी और जो इधर विश्वजीत है ना यही है आप सपोर्ट कर दोगे क्या शायद असित दीदी चले गए घर पर जाना पड़ेगा अगले साल को क्यों विश्वजीत छुट्टी नहीं मिलती है क्या अगले साल तो बहुत बाकी है अभी तो आधा महीना भी नहीं हुआ है चलो 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 तो दाना चापड़ पीने आए 1 2 3 धीरे धीरे तब चलो ये चलो पिंकी आई फीवर तौरिए हाय अस हिदाक चाओको नुसा हाइगलकपसिगा श्यामना थैंक यू पिंकी हाय नोय अनी हंजी हंजी हन्ननु है कोन हन्नौ अदुगा कनानु अइगी लाइसे तरा अमता फाहलो दो पिंकी ने अरीब जॉइन मी हाय श्यामना चे थोकपा यारबो होरेन अमुक हाय श्याम थबक लेदी थोउदा कछु कायदेदा चिचेगिदा अदुगा बिशोजीना कोई तो सपोर्ट करो ना मेरे को हाय श्याम सी निपासिंदा सपोर्ट तौबिरमगेरो मासे हेक लाक्चबनीबा रुको रुको मैं अरीब को अब ब्लू देती हूँ अभी सुजीत अरीब कर देगा अरीब विश्वजीत और पिंकी को ना आप थोड़ा सपोर्ट कीजिए मेरे को तो आप कर दो अरे सच में क्या हाँ जी पिंकी ने विश्वजीत अभी कहाँ पर हो अरिब ने ब्लू नहीं है तो ज्वाइन कैसे करूँ अरिब आपको मैंने ब्लू दिया है अब कर दो प्लीज़ ओके तो ये सब मेरा फ्रेंड है अरिब ने समझ गया पिंकी विश्वजीत ने मैं पाकिस्तान बॉर्डर पर हूँ पाकिस्तान बॉर्डर मतलब कहाँ है होगा अरिब ने सुन नहीं रहा हूँ मैं बोल रहा हूँ लेकिन अरीब को ब्लू दे दिया मैंने अरीब को अरीब ब्लू हो गया अभी ब्लू ही ब्लू हो गया अरीब ओके के पिंकी देखो मेरा गरीब एलबी है एक ही आदमी दिखा दे रहा है सच में विश्वजीत अरीब अरीब सपोर्ट करेगा पिंकी कब करोगे तुम एलबी
कोई नहीं है तो मैं पिंकी के साथ भी मैं हिंदी में बात करूंगी अभी। पिंकी आप एलबी कब करोगे बताओ। विश्वजीत आप कभी करते हो एलबी। पिंकी नंग कनो तौरमददि कथꯠलदबनी हमरा हाय मतमजे फरक तारबा खंगदे मी लेते तल्ले हाँ पिंकी। अरे यार कोई तो आके मेरे एलबी को 10 लाइक तो बना दो। 9 में फंस गया है। रोजित रोजित आए थैंक यू रोजित नची 10 लाइक फालू अमता पिंकी ओय लाके लेरमु पार्सल लाई लौगे मखादा ओ पिंकी ना अरीब ने ज्वाइन तौरे ज्वाइन कर दिया पिंकी हाय नमोंदा रोजित के हिंजंग चारा के चिचे थारकपति कुइरे पुंग अमंग फारे मी मैम थारीबा खंगदे श्याम चटखरबा अच्छा अरीब और पिंकी ना फिर से आएगा। पिंकी उसका पार्सल आया है नीचे लेने चले गई है। आ जाएगा। अच्छा पिंकी को कर दिया तो विश्वजीत को कर दो। विश्वजीत चले गए क्या। अरीब जी अब विश्वजीत को आप एक बार कर दो फिर लिख दो कि ऐसे मेरे एलबी से या फिर आपका वो आईडी से पता चल जाएगा। अच्छा विश्वजीत तो है ना। विश्वजीत अरीब आपको ज्वाइन करेगा रुको। आपने खाना खा लिया। हाँ जी मैंने खा लिया खाना। हाँ मैंने 2-3 बजे खाना खा लिया। विश्वजीत ओके बाय। ओके 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 विश्वजीत आपको अरीब ज्वाइन करेगा। रोजित लो लाइक तो रोई से 10 लाइक ओए रे। मेरे को ज्वाइन कर दो। हाँ शायद अरीब ज्वाइन करने चला गया है। यारे खरे चारदे मोरक साद्रो अदुदी मोरक साद्रो
सादरो। विश्वजीत, विश्वजीत आप है क्या? अरिफ ने आपको ज्वाइन किया है। दोनों चुपचाप है। अरिफ में इन दोनों की तरफ से मैं आपको थैंक यू बोलती हूँ। थैंक यू सो मच अरिफ, आपने बहुत टाइम सपोर्ट किया। अच्छा। आज फ्री था इसलिए आ गया यूट्यूब में। ठीक है, जब फ्री हो तो कभी कभी आना। ऐसे नोटिफिकेशन मिल जाए, मिलने से आप ना सब करते वक्त ऑल में आप क्लिक कर देना तो आपको नोटिफिकेशन आएगा। ऐसे सब करते वक्त ना बेल आइकॉन दबा दीजिएगा। तो फ्री था इसलिए आ गया था, तो आके देख रहा हूँ आप लाइक कर रहे हो। थैंक यू, इसलिए मैं भी कमेंट कर दिया। थैंक यू, थैंक यू। ठीक है अरिफ जी, आप अगर काम वगैरह है तो आप काम कीजिए, कोई नहीं है। मैं भी कोई नहीं है ना, मैं भी काट दूंगी एफबी को, ज़्यादा टाइम नहीं चलाऊंगी। ठीक है अरिफ जी, थैंक यू। बस कोई नहीं है तो मैं काटने जा रही हूँ, काट देती हूँ। थैंक यू सो मच। लेकिन मेरे को ऐसा मिलेंगे समझ में नहीं आता, क्यों, क्या हुआ? ओके बाय। आप बेल आइकॉन पे दबा दीजिएगा तो आप जब भी ऐसे भी करेंगे तो नोटिफिकेशन मिलता रहेगा। थैंक यू सो मच।